Ahanwangtada ngasigi health meditation asida Axn Sadokpamna Darkar Tade taram nukshari. Mafam sana fambiyu, comfortable ohenbiyu, meditation biro, hawarsi. Hauzik natonagi second mari short chingsangani, second ani fazangani, aduga second taruk sor hondorakani yadagi. Sor chingsanbiyu ama ani ahum mari. Fazanbiyu ama ani sor hondokpiru ama ani ahum mari manga taruk amuktanga tausi leptana hondokpiyu leptana singsanbiyu sor singsanbiyu ama ani ahum mari fazanbiyu ama ani hondokpiru ama ani ahum mari manga taruk adongi shor kudingna adongi hakshang da tagli fansi hanzen halaksi dekhat hansi hauzik adongi dhyan adu adongi kokta pushin biraglu adongi nangalla aduga adongi thawak adongi puk yauna adongi khong yauna sor singsanbiyu singsaldi khuding adongi hakchangi kayat khudingda tekhalakpa faurakani sor hondarappa khudingda adongi hakchangda leiramba fasin lamba namzil lamba tension kaya pressure kaya tamna chakini hauzik adongi menmangda sana machu oiraba mangal amalai mangal asina adongi kokta thenglakli selali adongi ngaktamna puthaki adongi hakchangbu tekhatali waba nungaitaba anawa kaya sumpali lagli adongi thawakta puthagi adongi khut tamna pambom tamna khutang tamna khwasa tamna amuk adongi thawak tamna hali putharakli adongi puk tamna sengdorakli adongbu manungdagi tekhatali lai adongi faiganda sentherakli adongi khubom tamna khongsa yongna lai yaurakle adongi khongdon adongi haksang pumba masiki mangal asina tekhathali hanjan hali fagadhali sor sang na singsanbiyu laukshinbiyu mangal asina pirakpa sor sang na hondokpiyu salanko palamba yelamba kaya ado hauzik wahang amatang hangsi adongi haksang asi karamba wakhal amana karamba firep amana ngasi mabu thausal tobani yan hanbalakpa pakhum adu thazabiyu magtanga sor sang na singsanbiyu thadokpikho ningsingbiyu wahang adugi pakhum adu thausal tawbiyu adongi hakchang adu mettamna pangthopiru kaubiganu adongi wakhalgi pakhum adu thausal tawbiba pangthopibu thagatsari ngasi meditation siu tawbibagi damakta aduga adomna karigumba nungtigi ayukta meditation tawminaningba taragadi ikhogi DT meditation club Darkar Tade meditation club meditation anate adubu haksang fanabagi damakta stress lapdo handanabagi damakta anxiety lauthoknabagi damaktani yawiningba taragadi link description apsaramge
ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯒꯤ 5:30 ꯐꯥꯎ ꯄꯥꯡꯊꯣꯛꯆꯩ, ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫